ngasi phong ki ba tungan Manipuri sifong singdagi maruai bi ipauk sing khunga saraga Manipur top channel gi mekedi gi miam da thamji ahan bada what members sin bi yaru haina thambal khong da maira pai bi sing wokan mi pham sa takhre hausi Manipur lengang na panchayat ki election tawdana what members sing ngammi haiba matagum sindok bi gi thabuk sangshilakliba sigi mayok tanga si thambal khong maira pai bi lumna sinduna khurai kongpal ningthobong leikai ru wokan mi pham pangtokre wakat mi pamadura gram panchayat ki member muthalaga administrative committee sema yaning di haiba kholau laukre wakat mi pamadura saruk yakibi thambal khong maira pai bilup ki president RK lebak lot pina phong du kibita what member haibasi bot tawraga miyam na bot pi duna khan kibani masi democracy sat leba mana pi right ni hairiba voting right asi muthalaga lengana power paisinduna what member sindok pai democracy ki mingda amubu dak thambane ki wakat mi pam sa khiba du da talib demand sing di election tawduna miyam ki mihut wariba what member sarkar na khan bi yaroi sarkar na lawriba khongthang athubu da handok piu democracy bu sarkar na maithi ba pigano mayam praja miyam gi sentiment khang na thabuk tawiu sarkar na pairiba political power si miyam na vote thadaraga pibani kaubigano haibisini makhasa tharak point na to papawm na Kanchipur da Island Hospital da heart free camp pangthokhibaga loidana heart attack prevention cell hangdokre Manipur gi ahanba heart surgeon ama oriba Dr. Khetrimeyum Kala Singhana lusingdana free heart camp ama Kanchipur lang thapal da leiba Island Hospital da pangthokre camp adu hospital gi staff paramedical staff amadi medical representative miyam ga punna sarugya minaduna pangthokhi haina medical superintendent Island Hospital da press thokpa sirol lamana haidi Kem madura lagliba mipum khudimaki body weight yengba blood pressure yengba blood sugar test tawba ECG lawba nap test tawba thyroid test tawba kidney gi micron albumin yengba singba sing tawki sarona miyoi maudraga maya manga layengba lakhi loinana mari leina ba hidak langthak su lemna yen thoki hairi kem asi loiraba matung hospital si the heart attack prevention cell ama sang thokre Mipum Kudimakta heart attack haibisi karino karam namasi thoraglibano karam namasi khangadagi layeng nabigi madingak thuknabigi lambi kari no haibigi matangna Dr. Kalar miyam sengna taki thabak naba sorhon waba ngaksamari naba oi thangba pambom na naba kok sikpa kok ngauba mihun chongba madi tumba yadrabadi thunamak blood pressure yengba blood sugar amadi blood cholesterol check tawba ECG lawba sina singma tawgadaban haidi heart attack tawre haiba khanglabadi hospital mingchanduna matam sana darkar or leibi hidak sing sabi hogadabani amadi mapung phana layeng bi hogadabani heart attack tagi ngak thukna bagi upai singi manungda haksang gi arumba helhandaba blood pressure blood sugar blood cholesterol wangdana bo honaba surubiri kwazara amadi talap sadaba afaba chinjak saba thau thumka hena sadaba manama sing toina saba wai numit khuding ki saba haksang sajil sang naina tawba mandi langtakna bu wakhal dagi thapna laigadabani hairi loinana ngasi hangdokhi bo heart attack prevention cell asi matam supada miyam gi mating pangna ba thawrang lauduna lairi hanisu phongdokhi atopa pawmana lakadori ba yoksang lining laisonda pangthokpiu lakadori ba yoksang kumai da lining laison ga mari laina ba thawram khaktamak pangthokpiu haina Friend in a Need Society hierarchy sirol aman haidi society asigi sirol secretary sanato man khuyek pi dun thadorak pas sirol asina hai hauki ba sahi gi me ahum degi hauduna Manipur sin Kuki theorisna Manipur gi apun begi saktam singnarak tuna madi mitei phuruki maskta landarak tuna more chusampura madi atei singkhong singyada khundaba mitei khul kaya tumna mai thaduna talakhiba kaya mana mihathina hatok hiwika amasum nupi webi kaya mana ikai khumnaba mangan khiba loinana lana sida mapuroiba kaina khibegi masa kaina khibegi awa setheng ngasi su kokti asigumba leba sigi hausik oiriba tangdu leitadaba mikap mirau kolna thalaba matam asida kumai harau pangthoktuna nungai thokpaki matam oidri haina society sina lawbi hari maram aduna lakadoriba kumsi sahi ki yaksang kumai sida lining laison ga mari leinaba tawdaba yadraba thorom khaktamak pangthokpinaba hairoki miyamda society gi mekedi gi appeal tawri Sai khudingi lamdam asida leptana pangthokpa Hindu lining satpa singa asawo kumai singi manungda ama oiriba yauksang kumai gi mingda
नाकथेंग चटपा युमथोंग चंगदुना सेल नीबा लंबीदा थतुना सेल खाइबा मदी होली पलाना सिंगबा चटपीदना बा मदी लेकाई लेकाई की ओइना लैरिबा क्लब अमदी मैरा पाइबी इमा इबेल सिंगना मरुएबा थौदांग लौबीदुना असिगुमा थबक थौरम सिंग पांगथोक्तना बा थौरांग लौबियो नकलमरमदा सही अमरम फाजिलगलब लान असिना मरम ओइरगा मणिपुरगी मियाम पुनमक मरु ओइना नोमगी सुजा नोमजदुना हिंजरीबा इमु कयाददि अचौबा अवाबा ममयुनरी लोइनना लेबा असिगी सेटमिलोन सु खम थेंगना सोक्सिनकिबगी फिबम अमा मयुनरी असिगुमा फिबम मसिना कुमै हरावगी मिंगदा अरेमदा सेल मंगनबगी मतम नत्रे हाइबा वाखलोन असिना मांग थारगा मियामनसु लाखदुरिबु यौक्संग कुमै सिदा लाइनिंग लाइसोनगा मरी लेनबा थौरम नतबा अहेनबा थौरम पांगथोकपिरोय हाइबगी थाजबा थमजरी हाइखि मखा सथरक पोइना कंगला पावदगी तुपा पावमना कुकी नुपी सिंगना सेंगदोरकलिबु वाफम तराइना लौदे लिसिंग था असिगी तरागा तरुकता लेंगंग पोकपि विलेज मैतै सिंगी वेब लाइगी थरम लमता थांगजगी सरोय खांगबदा लाइगी पोलमसिंग अमदि अकोयबगी कुकी सिंगना यामना उसित थवोइदबगी मवोंगदा यैखाई थुगाइबगी थौंग सथखिबदु लिसिंग जिरिना यामना हक्सिना लौबगो लोइनना अकन ममोंना यनिंगदबा फोंगदो इहाइना एल रंजन मैतैगी सियोलमन हाइदि सियोलसिना मखा तारिबदि हाइरिबा थवोंग असि कंबाइन्स वुमेन सोसाइटी कोवा तदबुंग मुखोंग लंगनोम द बेस तब कुकी नुपी सिंगी लुप अमना अंगांग सिंगना तौबु ओइगनी हाइना यामना लाइना थौसादना सेंगदोरकलिबसि तराइना लौदे मसी अंगांगना तौबु नति हाइबसि वीडियो फुटेज द लोइन उनरब ngaktani matang asida collective body कुकी एनपी केस ओन सिंगना तुमिना येंगदुन लेबिगी मरम करिगिनो ममांगना कुकी गी मयोक्ता वाथोक अमा थोलकपदा हाइरिबा बॉडी एनी एसी यामना एक्टिव ओइदुन लाखिबनि हौजे हौजिक जरीदा कंगलुप कयामुना पुनसिंदुना पीस प्रोसेस अमा कना संगसिंदुना नॉर्मल सि लाखना बखोनरीबा मतमसिदा असिगुमा मितै सिंगी सेंटिमेंट सोकदबा थबक थोरम अमा कुकी सिंगना सथरकपा असि पीस पामदबगी खुदम अमनि हाइना लौदबा ngamde करिगुमा कुकी सीएसओ सिंगना तौबो ओइरबदि अथुबा मतमदा सीएसओ सिंग अमदि थौदोदुर सेनरीबा सिंगना मियाम खंगना सिंगदोरकदबनि नत्रबदि सेंटिमेंट सोकलबा मितै मियामगी एक्टिविटी सिंगना पीस प्रोसेस दा अकायब ओइरकद्रा हाइबगी अकीब लेहाइखि अतोपा पावमना सरोय खांगमगी पुलम सिंग कौखाइबदा सेनब सिंग सेराक पीगदबनि माहिरोय लुप अहु देसाम केस ए यावना माहिरोय लुप अहु मसिगी जिरिबम डिस्ट्रिक्ट ब्रांच की प्रेसिडेंट सिंगना सही तौदुना पुन्ना थादोरकपा सियोल करना मियामना वाफम खरा थमलगलिबदि जिरिबमगी मफम अमा ओइरिबा लेंगंग पोकपी विलेज दा अयुक पुंग मापनदगी तरा फावगी मनुंगदा मितै सिंगी लाइनिंगी यामना लुबा अमा ओइरिबा सरोय खांगमगी थोरम पांगथोखि थौरम मदु तौद्रिङैदगी हौरगा मसखंगदबा खरना यामना लुजदबा मदि लेबाक मचा तादबा मोंगदा थवै उसितबा मतौ फुरुप अमा नत्रगना कंगलुप अमगी लाइनिंगबु करेम कथाइनबदा नतना वीडियो फाव नमदुना मियामना थादोरकपा सरोय खांगमलिबा मफमदा कथोकपा पोसै फावबा खोंगपाकना कावबगो लोइदना पोसै सिंग सैखाइखिबा कया तौदुना मितैगी लाइनिंगबु मलेमगी मिया ममांगना इकाय फिरुप खुमनबदा नतना हाइरिबा मियोय सिंग अदुना फुरुप अमगी लाइनिंगबु इकाय खुमनदबा कया अमा मफम मसिदा तोखि मसिगी वीडियो फाव वायरल ओइदुना मियाम पुनमुना उनरबने मसिना मितै फुरुप की थमोय सोगनबा लोइदना हेना संवन्दुना खांगमा ngambagi wangma lankrabadi nakpak tanarktuna khana sainabagi matang phawbu lakpiyai maramasina jaribamda leiriba mahairoi loop singi maike digi haijaningmadi athuba matamda video namduna thagaliba loinana lainingbu karem kathainaba akanaring singduna furup amagi lainingbu usit thawoidaba kya tawduna malemia mangda uhaliba sing serak pigadabani इंडिया की फजखरब फुरुप अमगी लाइनिंग इकाई खुमनदबनी हाइबा अदुसु मंगन तखंदुना इंडिया बु मलेम की मिया ममांग इकाई फुरुप खुमलिबा फुरुप अमद उसितब तौरिबसिंग अथुबदा अथुबा मतमदा लोगवेब सबसाब सेरक पीगदबनी हारि अतोप पावमना एमपीटीएफ की सामग अमसुबा बाटालियन की लनमिसिंग वसक लोखरे ममांग सही मे अहुमदिगी होनो कुकी नार्को टेरोरिस्टना मितैसिंगना लांदारखिबा सिदगी कुलंगाक सनबा पन्नमदा सेमखिबा मणिपुर पीपल्स डिफेंस फोर्स एमपीडीएफ की अहानब सामगा अमसुबा बाटालियन की लनमी संगलुपसिंग लानगी ट्रेनिंग लोइदुना ngasi इमालेबा ngakane hena wasak lobagi thorom pangthokre थौबाल डिस्ट्रिक्ट की इसम खुनौ लंपाक पांथोखिबु वासक लोबगी थोरमदुदा इंडिजिनस पीपल्स ऑर्गेनाइजेशन मणिपुर इपोम की सेक्रेटरी राकेश मोयरांगथेमना चीफ गेस्ट मदि फोक्स की जनरल सेक्रेटरी अंगोम पुनिल कुमार मसुम इसम खुनौदगी मेरा पाइबि लुसिंगबि क्यासु सरुयाखि
MPDF karigidamak semkhibano amasung pandamna karino haibnasingba waphamsing kupna thamladuna ipomgi Vice President RK Sanayaiman hai Kuki militantsingna mitai frup tumna hatlagi haina landarakliba sida aikhoibu ngakpi senbigani haina Central Lengana tharakliba Central Paramilitary Force ngasida aikhoina thajaba mata leitre haina su phongdokhi loisalak poina to papawmna Kuki sing thengnabagi mingda miyamdagi sil khaibagi thabakna psychiatrics ki laina naba yawnare MIYC mamang sahi gi me ahumdagi Kuki singna Manipur gi yellow fruit singi mathakta landarakhraba matungda lamdamasigi miyamgi manung amasu mapana leriba organization amadi lup singna landarakliba Kuki sing thengnabagi mingda miyamdagi khairiba amadi khongwatliba senkhai Thumkhai gi thaba si punamangna haujikti khradang khandapam thoklei lebaki oina tangai fadabani haina khairiba senkhai gi thaba sida ka hena wang pubu thangma ngamloidaba senpam pina ba hairakpa amadi yamlaba lup kya gi hanjina senkhai gi thaba sina miyamna lebaki thabak toriba organization singi marakta ningdon pomna ba yaunarakadra haibigi akiba leiri lenga ki employee hingnaba karbar masa taujaba lanai loisang lingjaba kaya amagi mapusingdi pressure kiagi kian khanganbagi thawong singna psychiatrics ki laina naba yaunari haina Manipur International Youth Center MIYC ki coordinator ti parija anu khuyek pidum thadorokpa sirolamana haidi Solasina makha taribadi thengnari lana sin yamlaba senpham sangi haibasi punamana khangnarabu wapni lalasi hek horakpari gi ekhoi mi pung khudimangna leijaba pangal thona araiba sil thungi mateng pangna dun lakli adubu landarak liba narco terrorist ngasi thengnabada front line de leiriba isil inaw sing amadi masigi sin langbi riba miyamgi ihogi lusing biriba organization kyana miyamdigi sil thungi mateng sing lodun lakli masigi damak Pigadoriba mioi amada yamlaba lup organization singna hapta kangdana yamlaba pubu thangma ngamloidaba asoba senpam sing pidaba yaroi haina pressure tawnorakpadagi tawriba thabak sing lepa hangliba lanai loisang amadi dukan sing thong lonbigi fiumda lakli lainga ki employee amadi pensioner sing yauna sil gi mateng sauna nirakpadagi office kaba phone paiba mayumda leiba phawba ngamlaktaba yaure hainarakli asiguma talaga sida lainga amadi bank singna laukriba loan gi sendoi silep thani gi manung singlaktrabadi loan lawbada sijina kiba law inkhol jum bank singna lauksinduna auction tawragani haiduna si thaduna kenbagi thabak sathari masigi mathakta lanai sindoi saba singna sithagi sendoi pidabagi dama thamkiba malasang matpibi yauri Asing bamakti lainga ki loan singa si lawbada saurana lupa lak mangagi loan lawbada lupa lak mangagi sangda lupa lak nipan gina lak 1.5 ki sangda angam athogi wanom silda lahurabani hauzik si kaithel dukan ayama pot sitabadagi thong loan bagi phibam da leire lamdam si lawu singu bagi market policy leitabana kobi kg amada lupa tara khamen asan ba kg da lupa kunga manga hawai thra kg da lupa kunthra da yonda ba yadabadagi hongna yonari Masina lawmi sing sukok to kut amnari miyamgi lup singa lapna gadaba thabak tawridabani miyam yauduna ihawa mata malemgi puwari da mai pakidri kanaguma miyo amana lup organization amada senpamadu ikre hairabadi aikhoi gisu maduga sapmanana pidabi yaroi haina pressure toksilabadi pubu thangma ngamloi wakhal gi laina narakani masina miyam amadi lebaki thabak thoram singa mari lapnarakpa yai punama si khantabiraga miyamdagi mateng nibigi thaba si minung si amadi phiba matam yenglaga sathabiba sungani hairi adu hausukoina di miyam paw si matang se lusinjarage masum miyam punna no update ngaminasi